ꯇꯧꯔꯁꯤꯒꯦ ꯅꯣꯏꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯦꯕ ꯑꯣ ꯑꯩꯒ ꯍꯥꯟꯅ ꯌꯦꯡꯅ ꯇꯥꯅꯤꯗꯅ ꯂꯥꯛꯑꯣ 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 ꯐꯨꯠꯆꯜꯂꯣ 이제 ꯐꯨꯠꯆꯜꯂꯣ 가봐봐 필요한 거도 훅 떨어져 ꯍꯣꯏ ꯏꯆꯦ 이제 야이 이것이 더 앵어갈게다 ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨ ꯌꯥꯝ ꯆꯥꯛꯏꯕꯖꯥꯠꯅꯤ ꯃꯥꯅ ꯉꯁꯤ ꯑꯩꯈꯣꯏꯅꯤꯗ ꯇꯧꯔꯤꯁꯦ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯆꯥꯛꯑꯦ ꯏꯆꯦ ꯑꯩꯁꯨꯅꯦ ꯊꯃꯣꯏꯁꯦ ꯆꯥꯏꯕꯅꯤ ꯂꯦꯝꯅ ꯇꯣꯛꯄ ꯌꯥꯔꯣꯏ ꯃꯥ ꯉꯁꯤ ꯀꯩꯗꯧꯁꯤꯒꯦ ꯏꯆꯦ ꯀꯩꯗꯧꯁꯤꯒꯦ ꯅꯨꯄꯥꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯂꯩꯔꯦ ꯏꯆꯦ ꯍꯧꯒꯠꯂꯁꯦ ꯑꯩ ꯆꯥꯛ ꯆꯥꯔꯣꯏ ꯏꯆꯦ ꯑꯩ ꯂꯥꯝꯖꯔꯦ ꯍꯥꯏꯕ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯍꯥꯏꯕ ꯆꯥꯔꯣꯏꯗꯤ ꯆꯥꯔꯣ ꯆꯦ ꯅꯨꯄꯥꯒꯩꯁꯨ ꯑꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯥꯎꯅꯔ ꯀꯩꯗꯧꯗꯣꯏꯅꯣ ꯆꯥꯛꯁꯤ ꯆꯥꯊꯣꯛꯑꯁꯦ ꯍꯥꯏꯕ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯈꯔ ꯆꯥꯊꯣꯛꯑꯁꯦ ꯍꯥꯏꯕꯗꯣ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯁꯤ ꯈꯤꯇꯪ ꯆꯥꯁꯦ ꯍꯥꯏꯕ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯆꯥꯁꯦ ꯍꯥꯏꯕ ꯈꯤꯇꯪ ꯀꯔꯤꯒꯤ ꯆꯥꯗꯕ ꯀꯔꯤꯒꯤ ꯆꯥꯔꯣꯏꯗꯕꯅꯣ ꯏ